Meekhal Manungda Nongmei Kappani Haina Meeyoi ahum jail Thajinkhre. Tha asigi 18 pangthokiba 19 suba Lok Sabha election gi ahanba tangkaki Inner Manipur Parliamentary Constituency gi Meekhalda Khurai Kendra gi 3/11 Moirang Campus Hazep Upper Primary School polling station da thokiba Nongmei Kappagi thodokta chenaba ahum ngasi Special Judge NIA Imphal East na jail da Thajinkhre. Jail da Thajinkhre ba ahum adudi Leichongbam Jameson Singha Khumukcham angamba amadi Nongthombam Ratani. Makhoi ahum asi hairiba numit asida Meeyoi amana makhoina Nongmei kaplamba Nongmei maruna ahal oiraba nupa amagi yet thangma nanganna pandana sokhibani. Masigi matung ngaihak leiraga Imphal East Police na makhoi ahum faba ngamkhibani. Hairiba thodok aduga mari leinana polling station adugi EVM amadi VVPAT machine singsu mai thakibadagi tha asigi kunithoida report jathakibani. Accused ki maikaidagi bail application tharakibadi laiki adubu tharakiba bail application adu tha asigi kuntrada khananaba thamki.